CM Ibobi February tang Mari da ai inakta la ammeba makhoi party da ai su yaura ro apspa je ekse puna da thongna si nang yaudra dinga marwai thoro ana hari my party da sangoi ai di maunda politics ki di congress da yaw kholu haibdi ai di kana da su Sharmila nataba ai family gi ai loina bi ai haib tare isa su kesu aina pamje da yawjaba party se noi jo ai yawre yawgadabni haibse ai di kana da su ai haidi da mana apamba yawjagadabni na o adudi aina ko ma chara henba haigadra fasting tawnu leibse adu masi khoi su yamna nungaite aduna nang si chara henbai mahuta break tawro tholo ai no yawna hotnaraga loino order se huzik leriba situation loino order si hen phanunaba armed forces special power act se makhata na lauthokpa yananaba ai hotnamina si na adudi hairami ai monda Handak Irom Chanu Sharmila Aspagi Mayokta campaign Tauriba Irom Chanu Sharmila da Chief Minister Okram Ibobi Masa Laktuna Sharmila da Aspa Lokthuk Minarasi Chara Henba To'o Congress Party Yaurasi Haiba Wapam Malakre Nakala Maromda Chief Minister Okram Ibobi na Hariba Wapam Masi Sharmila da Hai Kibalati Adubu Aspa Lokthukna ba Honasi Haiba Wapam di Lay Haina Fungdokre Kadamba Miyo Chief Minister Okram Ibobi natraga Irom Chanu Sharmila ani asi kanana achumba ngangli bano habdu matangda mayamgi mot amutang lawjagi huji aina lairi basi Manipur University gi centenary hall manaktani huji mahiroi kayam agi tungda lairi makhoidagi mot amatang kanana achumba ngangli habdu yengminasi songi mot Sharmila na haiduna dum sumgadaba mal ai mot su Sharmila na haibatu sumgadaba mal ai mot su Sharmila na achumba ngangangani habsi thase ai motazu sahi tramari Manipur kidamakta Armed Forces Power 1958 chelok thona bai tamda chara helak labi mana asugumba oida bawangang lamgani hapse gi mota thazade aigi mota haijaraga di Chief Minister Okram Ibobi su akhoi matang kuina veteran oina politics ta khongdaraga lairaba misa amanina mana yamna daita laito wangang sim ngang ani haibsu thazade adugo loina somda Sharmila jo khoi humanity gi cause amagi damakta sahi amna sangna sahi taramani hena sarai helaibni na mana su sumba wafam ama matang sida akhoi oida ngang ni ai thazade aigi moto Sharmila na haijina sumorangone na khanje aigi moto ju Sharmila na ngang yobsa sumana thazai miyobegi hak kanabagi damakta sarai helibi Sharmila bu man oida ngang ngani haibse ai thazaba ngamde ai moto jo Sharmila se sahi tramari ma chara hendana mayam gi damakta thabak tawrabne aduda man oida ngang ngani halje thazade adu kaigum man politics angam taragadi hairibo famje oibusu yabre Satra Nipani Manungda Ayamba Satra di Sharmila Irom Chanu Sharmila na achumba ngangoni haiba wafam masini Camera person Subhaskaloina na Ramananda Lai Sangthem Impact News Kanchipur